JSC against the brutal killing of Laishram Prem and arrest of 6 village volunteer na ngasi numidang wairam pung 3 tagi koukhiba pung 12 Manipur Total Shutdown gi Khongjang aduda COCOMI Students Front na Mapung Phana Shougatkani hairi. COCOMI Students Front ki media coordinator na thadurokpa cherolamana hai Khongjang asida miyam nasu Mapung Phana Shougatpiyu chenku ki narco terrorist singna maite furup ki mathakta haujik su landaba leptri adubu laingang na masi chapchana thengnabada ki Thengnadabadagi micham miyamna hongnaruban naidana thoraktuna khulngakpagi thodang asi laurakhibani khulngakpasing ase laingak nangami haibagi matagum phajin punsinba amade hatpagi thawong chatharaklabanina micham miyamgi punsidi kari oigani haibasi achobo wahang ama oirakle security personnel singna micham miyamda thawna utpagi mahutta micham miyamda landarakliba kuki khulai paibasing asida oina utpiyu Amaromda housing phajinduna thamliba khulngakpa taruk asi condition amata yaudana khudakta thadokadabane makhatana khulngakpa sing phapunba tawraklabadi miyamna saubagi pankhai lalakloi hainingai leite democracy chatpa leibak amada miyamna lauriba thodang ase kadai fauba chawbage haibadu miyamna udlakloi hainingai leite hainasu laingak na khangjinba chumgani hainasu cherolasina makhatana phongtorakli